ꯋꯥꯍꯪ ꯑꯃ ꯑꯩ ꯍꯪꯉꯛꯀꯦꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤꯗ ꯋꯥꯈꯟꯗ ꯍꯪꯒꯦꯕꯀꯣ ꯅꯪꯅ ꯇꯥꯔꯛꯀꯅꯤ ꯑꯗꯨ ꯇꯥꯔꯀꯥꯟꯗ ꯄꯥꯎꯈꯨꯝꯗꯣ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯨꯝꯃꯣ ꯌꯥꯔꯕ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯪꯉꯛꯏꯁꯦ ꯇꯥꯕ꯭ꯔꯥ ꯅꯪ ꯋꯥꯈꯟꯗ ꯀꯃꯥꯏꯅ ꯍꯪꯉꯛꯑꯦ ꯑꯩꯅ ꯍꯪꯉꯛꯄꯗꯣ ꯑꯩꯅ ꯍꯪꯉꯤ ꯋꯥꯍꯪꯗꯣ ꯀꯩꯅꯣꯕ ꯋꯥꯍꯪꯗꯨ ꯈꯛꯇꯪꯅꯤꯀꯣ ꯍꯥꯏꯔꯣ ꯑꯩꯅ ꯍꯪꯉꯛꯄꯗꯣ ꯀꯩ ꯍꯪꯉꯛꯑꯦ ꯀꯅꯥꯅꯣ ꯑꯩ ꯋꯥꯈꯟꯗꯅꯤꯀꯣ ꯍꯪꯉꯤꯁꯦ ꯑꯩꯅ ꯅꯪ ꯑꯁꯦꯡꯕꯩ ꯇꯥꯔꯛꯏꯅꯦꯕ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ ꯅꯪ ꯋꯥꯈꯟꯗ ꯇꯥꯔꯝꯒꯅꯤꯕ ꯇꯥꯏꯀꯣ ꯅꯪꯅ ꯑꯩꯅ ꯍꯧꯅ ꯍꯥꯏꯗꯦ ꯃꯌꯥꯝ ꯀꯩꯝ ꯍꯥꯏꯗꯦꯀꯣ ꯑꯩꯅ ꯋꯥꯈꯟꯗ ꯈꯛꯇꯅꯦꯕ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣꯅ ꯋꯥꯈꯟꯗ ꯍꯪꯕꯅꯦꯕ ꯅꯪꯅ ꯋꯥꯈꯟꯗ ꯇꯥꯔꯛꯏꯅꯦꯕ ꯑꯗꯨꯒ ꯄꯥꯎꯈꯨꯝꯗꯨꯁꯨ ꯅꯪꯅ ꯋꯥꯈꯟꯗ ꯈꯨꯝꯃꯤꯀꯣ ꯑꯗꯨ ꯑꯩꯅ ꯇꯥꯔꯦꯕ ꯃꯔꯝꯗꯤ ꯏꯕꯥꯅꯤ ꯀꯅꯦꯛ ꯇꯧꯔꯦꯕ ꯑꯩꯅ ꯋꯥꯈꯟꯗ ꯍꯪꯕ ꯄꯣꯠꯇꯣ ꯃꯥꯅ ꯇꯥꯔꯕꯅꯤꯅ ꯃꯥꯅ ꯋꯥꯈꯟꯗ ꯈꯨꯝꯕ ꯄꯣꯠꯁꯨ ꯑꯩꯅ ꯇꯥꯔꯦꯕ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯁꯦ ꯃꯃꯥ ꯅꯣꯏ ꯃꯃꯥꯔꯥ ꯆꯨꯝꯃꯤꯀꯣ ꯑꯇꯣꯞ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯝꯕ ꯌꯥꯏꯀꯣ ꯃꯤ ꯑꯃꯒꯤ ꯑꯣꯏꯔꯒꯗꯤ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯝꯕ ꯌꯥꯏ ꯋꯥꯍꯪꯁꯨ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ ꯄꯥꯎꯈꯨꯝꯁꯨ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯈꯟ ꯃꯈꯟ ꯌꯥꯝ ꯌꯥꯝꯃꯤꯗꯅ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯃꯤꯀꯨꯞꯁꯤ ꯑꯣꯏꯅ ꯅꯪꯅ ꯍꯥꯏꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯕꯁꯦ ꯃꯃꯥ ꯀꯩꯅꯣ ꯋꯥꯈꯟꯗ ꯈꯜꯂꯨꯀꯣ ꯋꯥꯈꯟꯗꯁꯨ ꯍꯥꯏꯔꯦꯀꯣ ꯃꯃꯤꯡꯗꯨꯁꯨ ꯅꯪ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯗꯣꯏꯔꯥ ꯆꯨꯝꯃꯤꯀꯣ ꯀꯅꯥꯝ ꯈꯪꯕ ꯅꯠꯇꯦ ꯅꯪ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯅꯦꯕꯀꯣ ꯃꯃꯥ ꯑꯣꯏꯗꯣꯏꯔꯥ ꯃꯃꯥ ꯑꯣꯏꯗꯣꯏꯔꯥ ꯅꯣꯏ ꯃꯃꯥꯅꯤꯀꯣ ꯅꯣꯏ ꯃꯃꯥꯁꯦ ꯑꯅꯤꯇꯥ ꯀꯧꯕ꯭ꯔꯥ ꯑꯅꯤꯇꯥ ꯀꯧꯕ꯭ꯔꯥ ꯀꯧꯋꯦ ꯑꯁꯦꯡꯕꯩꯔꯣ ꯃꯥꯁꯦ ꯑꯇꯣꯞꯄ ꯈꯟꯒꯦꯗꯤ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯀꯦꯃꯦꯔꯥꯗ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏꯅ ꯃꯥ ꯃꯣꯏ ꯃꯥ ꯈꯟꯕꯅꯦ ꯅꯣꯏ ꯃꯥꯏ ꯃꯤꯡꯗꯣ ꯑꯩꯅ ꯍꯥꯏꯗꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦꯀꯣ ꯍꯥꯏꯖꯟꯅꯕ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯩꯅꯤꯀꯣ